Community Health Center Wangoibu National gi thakta CHC singi maraktagi ahanba oina National Quality Assurance Standards NQAS certified oire haina Ministry of Health and Family Welfare Government of Indiana certified oirakpagi damakta Rogi Kalyan RKS Committee Samiti CHC Wangoi na sinduna meeting hall da felicitation program amangasi pangthokre hairiba thoramaduda Maibam Suranjoy SDO Wangoi K Dhaneswari Devi Vice Principal Nimpal K Bimol Chan Singh JDO Wangoi Dr. Susila Medical Office CHC Wangoi Amadi Y Nimai Singh Professor Mayai Lambi College su Sarukia Ki dedicated effort loinana ma si ko akhoi thamjagi ko friendly jo akhoi first tajagi state ki oina mathang hadak si om yawgi adugi result ti akhoi ngai ko aduna smai tawdana kaya kal haisina akhoi na infection akhoi free area amada quality care service piba haira sigisina ko infection free area habidi infection patient la ida si akhoi sida la aga hospital dagi anaba puraga chakragadi mahi mata janagadi madu akhoina quality piba kaurore adugo akhona sida infection control practice se phajana tauraga certificate iraba matungda hariba kaya kal guidelines in iraba matungda akhona kaya kal ewasi phangkhigani aduna sigumba akhoi sauraba akhoi kayo ama journey ni is a long journey aduga amana mu yam nuai jaba mana aina lainingai matamda akhoi 2002 gi June gi tarikh 9 da Wangoi Community Health Center da ihan hana Caesarean section tawba Manipur da akhoi se Community Health Center Wangoi ama oiba ko Caesarean section pangthoki with the full dedication of my team Dr. Meganath Dr. Rajeshna adagi Dr. Rabindra adagi akhoi whole staff ko mayam sigi dedicated effort ka loina Caesarean section hogi ngasi phawada Caesarean section cases 47 tawre lai gi thaujan dagi isorgi thaujan dagi Landed by Tausan, Hosi Povadi, Apokanamata, Masima Tawada, Awana Tahiva, the send up with the computation token of Uzadri, Matung the Zoo, Isogi Tausan, the Giloina, Aina Mama Mo in a lady Bagi, Maponsi, Lady, I give board, the Yipunamus, a swing on Yam, then I am to voice in front, and a super pity. I'm one of the Gambira Riga, Pagi, dedicating common Yam Lava Stampsing, at the Yapagi, Ibumo, ISTP Premsan. Moi han prem san badi han asi am toina la pigi adu di ting di ring asi apai yang asi lesu sinna ma pham sida ko di arte babulna blog data manager sindi dana ko lembi ro dana asi program si cover to biramba mayam de message share to biba masi da makta aina hanna na puna ma ko thaga sari aro da muka hanna aina Wangoi Community Health Center gi in charge ma loina oina na ai staff singi ma hoi sinjaraga lembi ro riba puna ma ko aina tarang tarang usaba loina na puna ma ko ikar puna bo sari